Khangminnasi Eramdam quiz competition ge preliminary Amadi final round Pangthoklagani Hairi Ethno Heritage Council Harikon gi maikedi gi thadorok cherol amada chahi khuding gi Ethno Heritage Council Harikon gi mapok kumon ga mari leinana leptana pangthoktuna lakpa Khangminnasi Eramdam quiz competition kumsi chahi gi su lakliba tang tarada preliminary round oina GP Women's College amadi Thobal Center da Pangthoklaga final round na Harikon gi kunga mari shuba mapok kumon tang tarataruk Pangthoklagani Haina Toramba adu haujip oiriba leibaki irang asina tangai fadana matam khara yaithokluraba matung tang ngapigani Tarawamda Shubha Khangminnasi Eramdam quiz competition lakliba tang kunga marida ahanba preliminary round asi regular English High School Kwagatel near Tidim Ground Amadi Thobal Center da Pangthoklagani Hairi quiz asigi final round na lakliba tang kuntraga matoi da Pangthoklagani maramaduna quiz competition asibu saruk yagani haina form 1000 kiba mahiroi singna numit asi khangjinana ba amadi form 1000 riba mahiroi singna lakliba tang taragni pan fawada form 1000 na ba khangalakli Hauziki leibaki irang asina maram oirega Ethno Heritage Council Harikon gi mapok kumonga mari leinana Pangthokani haina toramba Tarawamda Shubha Khangminnasi Eramdam quiz asi matam chana pangthokpa ngamdaba asigidamakta leibak miyamda Harikon gi maikedigi warobidaba hairakli